State asigi chingsang pareng kayada pagtaknana thariba popi pambising manghanabagi matangda Indian Air Force sing sizinaba yabagi ayaba Defense Minister Rajnath Singh na pirakle haina RPI Athwali ki National Secretary Maheshwar Thaunauzamna Manipur miyamda tamlakli Defense Minister na IAF sizinabagi ayaba si piraktuna su state lengakna Khongthang asi athuba matamda thabakta onthoknaba hotnadrabadi khudongchaba asi arembada takhigani haina mahakna phongdorakli wafam asi irang asi ki manung chana ngarang anirak shibo oina Defense Minister ga Maheshwar Thaunauzam ga unabagi thoramda Union Minister Rajnath na thajaba asi pirakhibani Defense Minister ga unaraba matong Rajasthan ki social activist Dr. Rekha amadi Uttar Pradesh ki social activist Devnes Dixit yauna pangthokiba pawgi mifam amada Maheshwar Thaunauzamna Defense Minister ga unakibaduda Manipur da mitop kaya logi wangmada changsilai haiba wafam NIA na khudam pirabana makhoi sing asi athuba matamda takthokinaba mahaki maikaidagi taksinki Kuki terrorist singi wafam sing matam pumbada saugatuna lakliba Kuki MLA tara athuba matamda disqualified tawduna makhoigi mathakta chapchaba khongthang laukhanaba wafam su pukhatki haiki mahana makha taraduna haukiba numit kharani gi mamangda Kuki activism na makhoi asi jofateni makhoigi tokhaiba leibak ama leigadabani haiba wafam thamkiba sinna takpadi makhoi asi leiba asi gi mayokta leiba kanglup oibana athuba matamda center lengak na thabak laukhatfam thoi haiba wafam sing thamlakhi haina mak na phongdokhi ये लोग बाहर से जो आकर घुसपैठी आकर भारत को गोखला करना चाहता है इसके बारे में लोग सच्चाई उभर के आ रहा है इसलिए जल्द से जल्द इन लोगों को प्रॉपर एक्शन के साथ इनको निकालना पड़ेगा नंबर 2 जो 60 कॉन्स्टिट्यूएंसी में से 10 कुकी का एमएलए जो मांग कर रहे हैं बार बार उन लोगों के साथ मिलकर मांग कर रहे हैं कि डिफरेंट एडमिनिस्ट्रेशन दे दो वो लोग भी उनके साथ है क्योंकि वो लोग जो बोल रहा है वो लोग जो इनिशिएट उन लोग को बोल रहा है सेम चीज 10 कुकी एमएलए भी वैसा बोल रहे हैं तो उसका मतलब ये लोग सिर्फ डिफरेंट एडमिनिस्ट्रेशन की मांग नहीं कर रहा है दे वांट अ डिफरेंट नेशन इसका मतलब जो 10 कुकी एमएलए है मणिपुर का जो एमएलए है 10 कुकी है वो मणिपुर का एमएलए भी नहीं बोल सकते उसको इंडिया का एक पार्ट का कॉन्स्टिट्यूशन का एमएलए भी नहीं बोल सकते क्योंकि वो लोग सब मोस्टली दे आर कनेक्टेड इनडायरेक्टली और डायरेक्टली दे आर कनेक्टेड टू दिस टेररिस्ट ग्रुप्स